ꯑꯁꯤꯗꯤ ꯇ꯭ꯔꯣꯕꯣꯠ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯉꯁꯤꯗꯤ ꯇ꯭ꯔꯣꯕꯣꯠ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯎꯇꯤ ꯑꯁꯪꯕ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯣ ꯇ꯭ꯔꯣꯕꯣꯠ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤꯗ ꯕꯣꯔꯥ ꯀꯩꯀꯥ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯀꯩꯅꯣꯗꯣ ꯁꯤꯅ ꯁꯣꯏꯖꯤꯟꯒ ꯀꯩꯅꯣꯒ ꯇꯧꯕꯅꯦꯕ ꯁꯣꯏꯖꯤꯟ ꯏꯔꯣꯝꯕ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯀꯩꯅꯣꯒ ꯃꯌꯥꯡꯇꯣꯟꯒ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯃꯌꯥꯡꯇꯣꯟꯒ ꯇꯧꯔꯒ ꯕꯣꯔꯥ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ 이거면요. 뭐렇게 내리? 양 온도 하고 해. 그래. 좀 더 랑을 넣어요. 아. 밥 뭐 줍실래? 까다비 야래다.
hả hả papoy soup kere parapat kere 차갈이 이러면 돼 làm tí học ra có tí ngầm nóng ăn đẹp 이거 한마디로 잘하게 살이 차요 tăng ngay chứ thằng rồi 살 우모로만 해봐 확실히 이러면다 예쁘다 합이다 소신 이러면다 우모만 합살래 사가래 공알
화합이네. Đi đối tạ đấy. Hả? Thảo tự nhiên phải dậy sao đấy. Ô, thùng đấy xin là hỏi. Thì sao bắt sai. Nồi tao này, 이거 드실래요? ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ